Manipur University के कैंपस मनुंगदा लेरिबा आसाम राइफल्स के कैंप असे नुमित 13 गी मनुंगदा लौथोकपियु लौथोकतबा ताराबदी अकनबा खोंजों चंगसिलगनी हाइना ngasi MU main gate mamangda musu muta amasung musa pun sinduna wakan mifam phamkhrei mifam aduda sargyakhiba musu gi president sonamani na hai mahairoi ani buku kim litens na tamthina hatokpiraba matung social media kyada viral oirakpa asi thamoi sokna nungaite hojik leiriba irang asida mara leijadraba mahairoi singda onsinduna hatokpiba asi mahairoi ama oina sathina nungaitaba fawi mihat asida china basing CBI na fare haduna su makhoibu lemna tokpigano mihat basing adu maral gi matik chaba ꯆꯩꯔꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯤꯌꯥꯠ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯆꯠ ꯆꯠꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯛ ꯕꯣꯝ ꯄꯦꯂꯦꯠ ꯒꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯩꯔꯥꯛꯄꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯨꯁꯨ ꯃꯨꯇꯥ ꯑꯃꯗꯤ ꯃꯨꯁꯥꯅ ꯁꯤꯟꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯐꯝꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯇꯥꯡ 6ꯇꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯊꯧꯉꯥꯟꯕꯤ ꯑꯃꯗꯤ ꯍꯦꯃꯟꯖꯤꯠꯀꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯪꯂꯥ ꯂꯟꯖꯤꯟ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯁꯤꯒꯤ ꯃꯔꯝꯗꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯔꯒꯗꯤ ꯂꯣ ꯑꯃ ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯦꯟꯠꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯄꯤꯁ ꯔꯦꯂꯤ ꯆꯠꯄ ꯃꯇꯝꯗ ꯄꯦꯂꯦꯠ ꯒꯟꯁꯅꯆꯤꯡꯕ ꯑꯗꯒꯤ ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯑꯣꯟꯁꯤꯟꯗꯅ ꯀꯥꯞꯄꯁꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯠ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯀꯦꯅꯟ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗꯕꯨ ꯄꯦꯂꯦꯠ ꯒꯟꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯗ ꯄꯦꯂꯦꯠ ꯒꯟ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯀꯅꯥꯅ ꯑꯣꯔꯗꯔ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯅꯥꯅ ꯑꯣꯔꯗꯔ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯊꯝꯕꯤꯌꯨ